English hariba loan si England dagi horaki amadi United States, United Kingdom, Canada, Australia asina chingba lebak sing sida namna ngangnaba loan amani. Atopa lebak singda khwaidagi tamnaba foreign language ama oibata natana global lingua franca habadi malyam pumbagi fauna loan su oiri. Apunba mising 7.9 billion gi manungda 1.35 billion mukna ngangnaba na khwaidagi ngangnaba loan su oiri. Ngasigi video sida English loan gi yamna interesting oiba fact tara khangminasi. Number 1, I am hariba sentence asina English loan gi khwaidagi atenba wahi pareng ni. Number 2, loan amagi mayek masing sunaba yawba wahi pareng adubu pangram sentence haina khangnai. The quick brown fox jumps over the lazy dog haribasi English pangram amani. Number 3, screen da uriba masigi haibada onthokna luba wahi asina mean toribasi fantastic haibadi yamna fare naire postare haidana phongdokpada sizinaba yai. Masigi wahi si Mary Poppins hariba movie adudagi mayamna khangnar aba matung dictionary da hapchalakpani. Adubu English loan da masina khwaidagi sangba wahi di natte. Madugi record adudi masigi thabom mida naba laina makhal asina hojik fawgi oina paiduna leiri. Number 4, suklay din laytaba adubu printing mistake amana soidana dictionary da yaushin kiba wahi sing adubu ghost word haidana khangnai. Number 5, mayai oirakpa juk ki ariba lyric sing nainabadagi khangle madudi I, we, 2, 3 hariba sing sina khwaidagi ariba amadi khwaidagi tenba wahi sing ni. Aduga amok I hariba sina khwaidagi tenba tanatana khwaidagi toina sizinaba wahi amasu oi. Number 6, pung ani khudingi anoba wahi amamamdi dictionary da hapchali. Chahi amagi matamdadi anoba wahi lishing maridi henkatlani haibani. Number 7, aikoina wa ngangbadadi toina sizina zaragasu hariba wahi sing aduna artha henkat handaba value henadi hapchinbidaba wahi sing adubu crutch words haidana khangnai. I was like thinking we should go for coffee habisida like a C crutch word amani. Number 8, swims hariba wahi si capital letter ngaktada matau asumna iragadi mathak makha onthokna halagasu swims adumak oigani. Number 9, English hariba si nongthaki loan amasu oi. Haibagi arthadi aeroplane bu pairangi matam oiragadi lam khudingmaki pilot singna masa saktak chababu oigera e pau faunabadabu oigera English loan khaktamak sizinagani. Number 10, girl hariba wahi si hek haurakpadadi nupi macha khaktabu khangnaramde. Nupa oigera nupi oigera angang amadi yamna nauriba yamna naha oiriba mi amabu khangnaba wahi oirammi. Ngasidi khwaidagi sizinaba nungaiba inakhunba loan ama oijaragasu William Shakespeare laktringai mamangi matamdadi matau asumna oiramde. Shakespeare gi drama saireng wareng singna English grammar amadi spelling si mayamna yanaraba standardize ohelakpada chauna mateng pangbirakhi. Mahakna hana leiramdaba original English wahi lising amaga chatret puthokpirammi. Panbaya bakharadi, lonely, accommodation, disheartened asina chingbasing sini. Mapung faba list adu yauba source ki link description da hapcharamge soidina changlaga yingbiyu.